Hi, Meow. Welcome back to our channel and good evening to all of you. Hꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯁꯥꯟꯅꯕ ꯍꯜꯂꯛꯇ ꯉꯥꯏꯔꯤꯀꯣ. ꯁꯥꯟꯅꯕ ꯆꯠꯂꯨꯕꯅꯦ ꯈꯔ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯈꯔ ꯀꯣꯝꯃꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯛꯄꯁꯤꯗ ꯑꯩ ꯅꯨꯄꯤꯁꯦ ꯉꯁꯤ ꯃꯥ ꯊꯕꯛꯁꯨ ꯁꯨꯇꯤ ꯑꯣꯏꯕ ꯑꯗꯨꯒꯤ ꯏꯟꯖꯥꯡꯁꯦ ꯍꯥꯎꯅ ꯊꯣꯡꯉꯝꯃꯦ ꯃꯥꯅ ꯊꯣꯡꯗꯔꯝꯃꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯩꯀꯩ ꯊꯣꯡꯗꯒꯦꯗꯣ. ꯌꯦꯡꯉꯁꯤ ꯁꯤꯗ ꯃꯊꯦꯜ ꯑꯃ ꯂꯩꯔꯦ. Sina kangsoy. Kangsoy je. Mana mesti hai. Masih lere. Ini macam ini sih. Ada lagi sida na. Mas chicken kan ngau mereka. Kan ngau bose naga kita kan tu pura sahur ni na. Ngau bukan betul bose jam hau bau ini macam tu. Mana jam ni nata dah yang terang ini. ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯗꯦꯜꯂꯤꯁꯦ ꯏꯪꯕ ꯍꯧꯔꯦꯀꯣ ꯏꯪꯕ ꯍꯧꯔꯦ ꯅꯍꯥꯟ ꯃꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯂꯨꯕꯒꯤ ꯐꯩꯖꯨꯞꯀꯗꯣ ꯁꯨꯗꯣꯛꯄ ꯍꯧꯔꯨꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯈꯔ ꯄꯥꯔꯞ ꯇꯧꯕ ꯐꯩꯖꯨꯞꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯗꯨ ꯁꯨꯞꯄ ꯌꯥꯕꯒꯤ ꯌꯥꯝꯅ ꯔꯥꯏꯠ ꯇꯦꯝꯄꯔꯦꯆꯔꯗ ꯑꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯁꯨꯞꯄ ꯍꯧꯔꯦ ꯑꯗꯨꯒ ꯑꯩ ꯏꯔꯨꯖꯅꯕ ꯏꯁꯤꯡꯒ ꯁꯥꯍꯟꯕꯤꯔꯝꯃꯤ ꯃꯥꯅꯒ ꯑꯗꯣ ꯑꯩ ꯏꯔꯨꯖꯊꯣꯛꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯏꯔꯨꯖꯕ ꯂꯣꯏ ꯊꯣꯛꯂꯛꯑꯦꯀꯣ ꯈꯔ ꯐ꯭ꯔꯦꯁ ꯏꯁꯥꯁꯦ ꯈꯔ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯩ ꯅꯨꯄꯤꯅꯁꯨ ꯌꯦꯟꯅꯁꯤ ꯉꯧ ꯂꯣꯏꯁꯤꯜꯂꯦꯕꯀꯣ ꯌꯦꯡꯁꯤ ꯃꯥꯏ ꯁꯤꯝꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯁꯤꯗ ꯂꯩꯔꯦ ꯑꯩ ꯅꯨꯄꯤ ꯇꯧꯒꯥꯏꯅꯤ ꯂꯩꯇ꯭ꯔꯥ ꯀꯩꯅꯣ ꯌꯥꯎꯔꯦ ꯇꯤꯜꯍꯧꯒꯀꯣ ꯇꯤꯜꯍꯧ ꯑꯃꯒ ꯆꯅꯝ ꯄꯨꯡꯁꯨ ꯌꯥꯎꯔꯦ ꯁꯤꯗꯤ ꯈꯔ ꯁꯦꯠꯊꯔꯅꯤ ꯍꯧꯖꯤꯛ ꯃꯅꯝ ꯅꯨꯡꯁꯤꯅꯦꯍꯦ ꯑꯧ ꯊꯣꯏꯕꯤ ꯁꯤꯗ ꯂꯩꯔꯦ ꯃꯥ ꯀꯩꯒꯤꯅꯣ ꯎꯠꯅꯤ ꯁꯤꯗ ꯁꯦ ꯊꯣꯏꯕꯤ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯅꯝꯕ Kanon Nokina Mai Dakina ay takong kinayor eh Mai Dakina Dakina yauri ano to ay ko lagi taw ni sudah malay re Ani ni Mai Dakina ni ko ay jago to kinado ay jago yung na jago thok tre na ko adi ay jago to kinado hanati tawbirano ay mathang no hasan lage haibane ba dilo nungai ti laktrasu na ko ay jago to kina ay ama lejero na yumdagi bisa thabireba nangna thak te yaroi haibra haide tumi na hanu wala haide okay adugi ai apamba lejero na pisa khara kapireba ko ai halai thokpani ai sis na ina ne kano da ne ba Diwali da set ke na ina change ab ne ba sembodi Diwali nung ka da kano adu Diwali matam do moi kano oda yam lak male adu anirak cancel tawgra ne ba pisa refund tawrak ne ba ado huji amu aina chakau bugi do na do sim lai re ado si lai da ai thakar leme ba pa ado si mu aina oda tawsan mani lai ba ado si asing mudi am queen delivery do yam queen thabe ado siam thu ne ore lage si open box delivery oi bigi kano tawe ngasai ain paran di khang gre ko ado to ade te kaya ngodi kaya mo ko ma yaw ta di Siap tahu gini apa? Hawkins Pro Tri-ply stainless steel kano deep fry pan sise kano steel gi kano hai ta steel gi khang hai ta do ai non sticky me am to teflon yaw ne am hai da ko do ai non sticky am to ai sina ro ge to ne ba tam thok ge to ne ko mai non sticky je sticky loi oi dam non sticky di oi do yaw ge adu do yam phatte hai ba ko adu ga ne ai se am induction batam oi begi ne ai non sticky do lang tho ko to sis ne am induction da sina begi am da ka le ba ko adu ge ai ne stop na sigi stainless steel sina phai hai ba adu ge ai na si stainless steel ga cast iron ga to ga tap tam na silake to bane ba ko hangdor ke hangdor ina si se lo ba hore steel gi da Hawkins ki ne ba ko ai Amazon de gi chen mane mi mayam pam ba yaw di ne kano comment da haibiro ba ko ai link description ba ke si amna phai pot se Habo yam thai kala kilo yes si se kano se tawe moi se 2.5 liter ne ko aduga induction su yare gas su yare aduga dishwasher shape su oi ba ko 2.5 liter ne 3 akui ama level 3 ne ba ko 3 do dum khara chawe ba ko adu dai ni si se ban ni kan gi oi ba ni na ne si nu ai ni
ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅꯅꯦ ꯃꯈꯨꯝꯗꯣ ꯁꯤꯁꯦ ꯁ꯭ꯇꯤꯜ ꯑꯣꯏꯕꯁꯦ ꯑꯣꯏꯅ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯕꯗꯣ ꯍꯣꯀꯤꯟꯁꯀꯤ ꯑꯇꯣꯞꯄ ꯍꯣꯀꯤꯟꯁ ꯐꯨꯠꯆꯨꯔꯥꯒꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯒ꯭ꯂꯥꯁꯀꯤ ꯑꯣꯏꯕ ꯃꯈꯨꯝꯗꯣ ꯑꯗꯨꯗꯣ ꯌꯥꯝꯅ ꯅꯥꯟꯊꯣꯛꯀꯜꯂꯦꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯄꯨꯔꯥ ꯁ꯭ꯇꯤꯜ ꯑꯣꯏꯕꯁꯦ ꯑꯣꯏꯅ ꯂꯧꯕ ꯁꯤꯁꯦ ꯑꯗꯨꯒ ꯈꯤꯇꯪꯁꯨ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤ ꯍꯦꯟꯗꯤ ꯑꯣꯏꯕ ꯁꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯅ ꯏꯁꯥꯗ ꯁꯣꯛꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯨꯝꯕꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯗꯣ ꯇꯦꯐ꯭ꯂꯣꯟꯗꯣ ꯐꯠꯇꯦ ꯍꯥꯏ ꯑꯗꯨ ꯃꯤ ꯈꯔꯅꯗꯤ ꯑꯃꯨꯛ ꯑꯗꯨꯒꯨꯝꯕ ꯁꯥꯏꯟꯇꯤꯐꯤꯛ ꯄ꯭ꯔꯨꯞ ꯂꯩꯇꯦꯁꯨ ꯍꯥꯏ ꯑꯩ ꯈꯪꯗꯦ ꯑꯗꯨꯗꯁꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤꯅ ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯟꯂꯦꯁ ꯁ꯭ꯇꯤꯜꯒꯨꯝꯕꯁꯦ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯦ ꯀꯥꯁ ꯑꯥꯏꯔꯟꯒ ꯀꯣ ꯁꯤ ꯂꯧꯔꯦ ꯏꯟꯗꯛꯁꯟꯗ ꯑꯣꯏꯕꯒꯤ ꯑꯩꯅ ꯄꯥꯝꯕ ꯑꯩ ꯊꯣꯡꯉ ꯁꯪꯉꯗꯣꯏꯅꯣ ꯌꯦꯡꯉꯒꯦ ꯑꯩ ꯑꯗꯨꯒ ꯆꯥꯎꯈꯠ ꯇꯧꯁꯦ ꯁꯤꯁꯤꯅ ꯑꯩꯒꯤ ꯁꯨꯠ ꯑꯃ ꯆꯦꯟꯕꯅꯦꯕꯀꯣ ꯁꯨꯠꯁꯦ ꯌꯥꯝ ꯐꯖꯕꯕꯨꯗꯤ ꯑꯣꯏꯗꯦꯕꯀꯣ ꯃꯥꯒꯤ ꯁꯨꯠꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯅ ꯂꯧꯔꯤꯁꯦ ꯀꯩꯅꯣꯁꯤꯒꯤꯅꯦꯕ ꯃꯥꯒꯤ ꯗꯨꯄꯠꯇꯥꯁꯦ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯤ ꯁꯤꯗꯤ ꯑꯗꯨꯝ ꯏꯆꯝ ꯆꯝꯕꯅꯦ ꯑꯩꯅ ꯉꯁꯥꯏ ꯇ꯭ꯔꯥꯏ ꯇꯧꯔꯨꯔꯕꯅꯦꯕ ꯑꯗꯨꯒꯤ ꯑꯗꯣ ꯈꯤꯇꯪꯗꯤ ꯀꯣꯝꯂꯤ ꯇꯧꯋꯦ ꯁꯤꯕꯨꯗꯤ ꯑꯗꯨꯝꯗꯤ ꯌꯥꯏ ꯐꯨꯔꯤꯠꯁꯦ ꯑꯗꯣ ꯈꯣꯡꯒ꯭ꯔꯥꯎꯁꯤꯗꯤ ꯀꯣꯝꯂꯤ ꯇꯧꯋꯦ ꯁꯤꯁꯦ ꯂꯧꯕꯅꯦ ꯐꯨꯔꯤꯠꯁꯤ ꯂꯩꯔꯦꯀꯣ ꯐꯨꯔꯤꯠꯁꯤꯗꯤ ꯑꯗꯨꯝꯕꯨꯗꯤ ꯌꯥꯏ ꯗꯨꯄꯠꯇꯥꯁꯦ ꯐꯤꯗꯨꯔꯣ ꯌꯥꯅꯕꯗ ꯆꯨꯟꯅꯤꯁꯦ ꯑꯗꯨꯒ ꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯈꯔ ꯀꯣꯝꯃꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯈꯔ ꯄꯤꯛꯄꯅꯤꯅꯀꯣ ꯈꯔ ꯀꯣꯝꯃꯦ ꯑꯗꯣ ꯁꯤꯁꯦ ꯈꯤꯇꯪ ꯇꯥꯏꯁꯤꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯁꯤꯟꯕꯗꯤ ꯇꯜꯂꯦ ꯁꯤꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒ ꯁꯤ ꯗꯨꯄꯠꯇꯥ ꯆꯨꯜꯂꯛꯀꯦ ꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯁꯤꯅ ꯃꯤꯟꯇ꯭ꯔꯥꯗꯒꯤ ꯂꯧꯕꯅꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯤꯟꯇ꯭ꯔꯥꯒꯤ ꯁꯤꯁꯦ ꯄꯥꯝꯕ ꯌꯥꯎꯇꯥꯔꯗꯤ ꯑꯩ ꯂꯤꯡ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯗꯨꯒ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯕ ꯌꯥꯒꯅꯤ ꯃꯤꯅ ꯄꯥꯝꯒꯗ꯭ꯔꯣ ꯑꯗꯨꯕꯣ ꯈꯪꯗꯦ ꯑꯩꯗꯤ ꯄꯥꯝꯃꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯁꯤꯒꯤ ꯄ꯭ꯔꯤꯟꯁꯦ ꯅꯪ ꯁ꯭ꯋꯥꯏꯗ ꯂꯩꯕꯒꯤ ꯄꯥꯝꯕ ꯋꯥꯅꯤꯗꯣ ꯑꯩꯒꯤ ꯐꯅꯦꯛꯇꯤꯀꯣ ꯑꯩꯅꯅꯦ ꯁꯤ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩ ꯊꯕꯛꯀꯨꯝꯕ ꯆꯠꯄꯗ ꯁꯦꯠꯅꯒꯦ ꯇꯧꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩ ꯐꯅꯦꯛꯀꯨꯝꯕꯗꯤ ꯃꯌꯥꯝ ꯂꯩꯔꯦꯕ ꯑꯗꯣ ꯐꯅꯦꯛ ꯌꯥꯝ ꯄꯥꯡ ꯁꯦꯠꯇꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯂꯧꯕꯅꯦ ꯁꯤ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯑꯩ ꯃꯆꯨꯕꯨꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯀꯝꯕꯤꯅꯦꯁꯟꯁꯦ ꯆꯥꯅꯩꯕ ꯐꯖꯩꯀꯣ ꯑꯣꯔꯦꯟꯖꯁꯦ ꯒꯣꯜꯗꯟ ꯑꯣꯏꯕꯀꯣ ꯒꯣꯜꯗꯟ ꯑꯣꯏ ꯇꯧꯔꯦ ꯑꯗꯒꯤ ꯑꯃꯁꯤꯅ ꯉꯥꯡꯕꯗ ꯑꯩꯈꯣꯏꯒꯤ ꯉꯥꯡꯒ ꯑꯩꯈꯣꯏꯒꯤ ꯗꯤꯞ ꯑꯣꯏꯕ ꯃꯦꯔꯨꯟ ꯀꯂꯔꯒꯨꯝꯕꯀꯣ ꯐꯖꯅ ꯀꯣꯟꯅ ꯑꯩ ꯀꯩꯅꯣ ꯁꯦꯠꯂꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯉꯁꯤꯗꯤ ꯎꯠꯂꯔꯣꯏ ꯌꯥꯔꯦ ꯀꯣꯟꯅ ꯁꯤꯁꯤꯅꯦ ꯆꯥꯛꯀꯧꯕꯒꯤ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯁꯦ ꯁꯤꯒ ꯐꯪꯉꯦ ꯅꯍꯥꯟꯒꯤ ꯆꯠꯂꯨꯕꯒꯤ ꯑꯩ ꯆꯥꯛꯀꯧꯗꯕꯅ ꯑꯃꯗꯤ ꯁꯪꯒꯥ ꯊꯣꯛꯈ꯭ꯔꯦꯀꯣ ꯑꯩ ꯅꯍꯥꯟ DMCCꯅ ꯆꯥꯛꯀꯧꯕꯤꯕꯗꯣ ꯑꯩꯈꯣꯏ ꯆꯥꯛꯀꯧꯕꯤꯕꯗꯣ ꯑꯗꯨꯗ ꯕ꯭ꯂꯦꯡꯀꯦꯠ ꯑꯃ ꯐꯪꯉꯛꯑꯦꯕ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯗꯤ ꯁꯨꯞꯇꯣꯛꯅꯈ꯭ꯔꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯨꯞꯅꯈ꯭ꯔꯦ ꯑꯗꯨ ꯁꯨꯞꯅꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯗꯤ ꯁꯨꯞꯅꯈ꯭ꯔꯦ ꯑꯗꯣ ꯂꯣꯟ ꯍꯛꯊꯪꯒꯨꯝꯕ ꯊꯝꯕ ꯀꯥꯟꯅꯗ꯭ꯔꯥ ꯍꯛꯊꯪ ꯊꯪꯅꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨꯗꯪ ꯁꯨꯞꯄꯗ ꯆꯞ ꯆꯥꯔꯤꯕ ꯑꯗꯨ ꯀꯣꯟꯅ ꯍꯛꯊꯪ ꯊꯪꯕ ꯌꯥꯅꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥ ꯊꯥꯕꯤꯔꯛꯄꯒꯤ ꯏꯄꯥꯅꯦ ꯗꯗꯥꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯏꯄ꯭ꯋꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯣ ꯌꯥꯝꯅ ꯑꯩꯁꯨ ꯕꯣꯔ ꯄꯤꯔꯒꯦ ꯕꯣꯔ ꯀꯥꯞꯈ꯭ꯔꯒꯦ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯅ ꯀꯥꯞꯈ꯭ꯔꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯡꯅ ꯆꯥꯛꯀꯧꯕ ꯑꯩꯈꯣꯏꯁꯨ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯆꯥꯛꯀꯧꯕꯁꯨ ꯀꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯌꯦꯁ ꯑꯗꯣ ꯕꯣꯔꯁꯦ ꯀꯩꯒꯨꯝꯕ ꯐꯪꯕꯤꯔꯒꯗꯤ ꯀꯃꯦꯟꯇ ꯐꯪꯕꯤꯔꯦ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯣꯀꯦ ꯌꯥꯝ ꯄꯥꯝꯃꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯊꯤꯅ ꯐꯩ ꯌꯥꯝ ꯊꯥ ꯂꯥꯎꯔꯒ ꯁꯪꯒꯥꯔꯁꯤ ꯁꯪꯒꯥꯔꯒ ꯁꯪꯒꯥꯔꯒ ꯊꯣꯡꯉꯒ ꯁꯪꯒꯥꯔꯛꯑꯒꯦ ꯌꯦꯡꯁꯤ ꯑꯗꯣ ꯆꯥꯛ ꯂꯥꯝꯁꯤꯜꯂꯛꯑꯦ ꯆꯥꯛ ꯇꯧꯔꯁꯤꯔꯥ ꯐꯔꯦ ꯆꯥꯛ ꯊꯤꯔꯛꯑꯣ ꯑꯗꯨꯗꯤ ꯌꯦꯁ ꯃꯦꯗꯥꯝ ꯌꯥꯏꯅ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯕꯅꯤꯅ ꯅꯪ ꯆꯥꯛ ꯊꯤꯕꯗꯤ ꯌꯥꯏꯗꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯥꯛ ꯊꯤꯕꯤꯔꯛꯑꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯁꯤꯗ ꯁꯤ ꯊꯝꯖꯟꯈ꯭ꯔꯒꯦ ꯁꯤ ꯊꯝꯃꯦ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯒꯦ ꯏꯟꯖꯥꯡ ꯑꯅꯤ ꯑꯩꯅ ꯌꯥꯔꯦ ꯋꯥꯟ ꯏꯟꯖꯥꯡ ꯊꯥꯡꯗꯣ ꯗꯥꯏꯔꯦꯛ ꯊꯥꯡꯗꯣꯔꯛꯑꯣ ꯌꯦꯟ ꯊꯣꯡꯕꯒꯤꯗꯨꯗꯤ ꯆꯥꯛꯇꯣ ꯑꯩꯅ ꯈꯤꯇꯪ ꯍꯦꯟꯖꯟꯕꯅꯤꯀꯣ ꯑꯩ ꯑꯣꯛꯇꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯒ꯭ꯔꯥꯝ 50 ꯈꯛ ꯄꯤꯖꯕꯗꯣ ꯌꯥꯝ ꯈꯔ ꯇꯧꯗꯣꯔꯤ ꯈꯥꯡ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯄꯨꯊꯣꯛꯑꯒꯦ ꯑꯩ ꯄꯨꯁꯟꯈ꯭ꯔꯒꯦ ꯁꯣꯏ ꯀꯝꯄꯅꯤ ꯁꯥꯟꯅꯁꯨ ꯌꯥꯏꯀꯣ ꯁꯣꯏꯔꯣ ꯌꯥꯝ ꯏꯪꯍꯟꯈꯤꯔꯣꯏꯗ ꯀꯥꯡꯁꯣꯏꯁꯤꯗ ꯀꯩꯅꯣ ꯎꯠꯄ ꯌꯥꯔ ꯍꯩꯗꯣꯛꯄꯅꯦ ꯃꯍꯤ ꯌꯥꯝ ꯍꯥꯏꯔꯦ ꯀꯥꯡꯁꯣꯏ ꯑꯗꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯊꯣꯡꯁꯦ ꯍꯥꯏꯔꯣ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ
Đấy đây là thịt. Đây là tao đã có. Thì lấy thằng một con ghé. Saksa lagi. Siri, ay na sak. Làm sao lắc sợi mình. Cái chả không một con gì. Đi xe ai rồi đi. Suối. Điền. Gà quá. Đấy. Càng sôi thùng bóng gá, yên ngủ bóng cái tàu sần lẽ. Đó ra xỉ. Cái thằng đó rồi bảo. Đấy. Thầu cái tâm nhang khá bà nè. Em có gì? Đây. 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 Khi ngủ quá. Thì đấy, giảm giảm em rồi gì? Trắng một mí. Chắc lên rồi. Này gì? Xin là magi. Trắng cái gì vậy? Có sao? Mà này mà giặc thì dây thì giặc phụ ốc để có giặc ốc tùy đúng rồi chân. Cháu thì sẽ lại. Mà đầy tinh tụ đầy giặc ốc đây. Em xã hội gì? Ý học bên nghe. Cùng gì? Học bên này hay rồi. Sao thì không có lùi được như tôi. Quay sao gì? Sao thì làm được nhá? Làm thun nuôi có. Nuôi nó cần được. Mà này chân nuôi ao cũng được. Đừng sai ra cái. Quay sang đây được nhiều. Đấy. Càng thôi chứ tôi. Ok. Thôi. Dạ rồi. Ok. Hầu rồi. Làm tí này. Nên nó pin không mà hầu rồi. Anh đi video thì nó hỏi. Hay thế này nó. Nếu mà Càng thôi tôi là khác. Gì chẳng. như vậy nè. Cái này là một cái rất chậm được. Mà cái là mới đây họ được. Nusi ini di. Doain mungkin nusi dari kan. Karena nusi itu nih. Aku pada nusi aja loh ini orang cari. Kaya mau itu. Nó khai chân gitu ya. Tau deh, cuma dia. Junction ni mana? Kaya mau itu apa? Ini lah hello deh nusi na. Dạ được. Kaya mau itu kurang yang lu. Ini na. Nusi begini pita nusi tanah ini pita dah. Tôi thấy ấy, tôi cả hai được, tôi cả này mà một cái tật là hay quá, love is duty này, Chung. tất cả love is duty này tôi cảm quá, rồi, bây giờ, mai hay được, làm gia đình nhiều, hay được khi bây giờ, một hay được nghe gì nữa cả, Exam ut ka daw. hay Ay, anh là gì? ito have ito. Thì sao mang đồ Sino nghe? ut ko? Anh thì thằng đồ play thì nuôi siêu yêu gì đấy vậy? Mà này, chúng usah apa chúng bây giờ có? Thấy không? Nang hai hole may amda. Anh đây đi, cái đồng gì cái hạt cái gì vậy? Anh chỉ cầu này không cầu phố này mấy cái đồng gì cái liền nhiều có? Này, xem lâu quá, xem mà này YouTube, YouTube về, cái gì dạng không này? Si YouTube tháo đi thế. Anh nó còn bia này mòn ạ. Anh nó chỉ với tôi. Nang yun din, lấy video mo thở ito la. Ủa tôi nghĩ nó anh là nào ạ? Yam siya saya ay ba. Ang ko ho ba. Rồi. Ay okay. Vui gì? Lấy yam lang man ba da. Làm cha được vui gì? Thôi thì bác biết ông rồi nhỉ, có em ăn mình là đẹp con nhỉ bạn. Mình đi Thái Lan vậy. Cái nặng đấy, cái dài nha vậy. Không ai cùng bạn.
ꯑꯩꯈꯣꯏꯒꯤ ꯆꯅꯥ ꯈꯔ ꯆꯥꯎꯕꯗꯣ ꯆꯣꯂꯦꯗꯣ ꯑꯗꯨ ꯊꯣꯡꯕ ꯑꯗꯩ ꯍꯋꯥꯏ ꯀꯥꯡꯁꯣꯏ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯁꯝꯖꯟꯕꯗꯣ ꯃꯥꯅ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯁꯝꯖꯜꯂꯦ ꯑꯩꯅ ꯊꯣꯡꯉꯗꯤ ꯈꯔ ꯁꯨꯃꯥꯏꯅ ꯇꯧꯕꯤ ꯌꯥꯏ ꯁꯤꯕꯨꯗ ꯃꯥꯅ ꯀꯥꯡꯁꯣꯏ ꯊꯣꯡꯉꯅꯨ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣই ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤ ꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯃꯊꯪꯔꯣ ꯒꯣ Bismillah.